Tumso Mabukchel Sengba Sengniba Nupa amani mahakini haibada kanasu leitre. Mahak mayumsu leite. Lambigi mapal amadi bazargi mafam kayada magi pothabam oye. Tumso mahaki Sengniba thab adumak tawduna leirami. Noma lambida asum lakpana Paisa Paiba Nupa ama thanirami. Babu, paisa kita pibiyo ba? Ay ngasigi kalimta sadri. Pukse lamna lore. Nangbu nakong nakut tiyak pro. Tabuk suda na hingba yadro. Se paisa se, ngasidi yam yaude. Masila horo. Asum hairaga. Senjao Paiba Nupa duna piramba paisa duna. Sanaba leiduna numitumadi zarai hendre. Mafam asi mi ama chinba gari aduki matik chinba mafam amani. Nitana anso nangi anu mafanda thara paksana naga patharani. Mathangi numitta hanagum Tumso Sengniba thabak adumak chatlami. Tumso na lambida chana khawjau ama khulami. Sidi beg ni sanagi sanyai chama yawena si beg sidi. Ai daw yam yare hayengdagi di Sengniba thabak asi ay toklage. Ngarang nupa amanasu ayunda thina ngangami. Machinda asum haiduna makong gam thangduna beg adu paiduna laami. Adubu nakan amada lambida ahobo makolgi loudspeaker sizinaduna Tadaba mi tahoro Senjao Paiba thoibagi sanagi khawjau ama tahore kanagumna khunba yarabadi madu mangonda sinabiyo madugi mana samna pigani. Asumna laubana hotel kaithal lambi madugi makhol tana nillare. Adubu Tumso na sanagi khawjau asi mapuda pirage mapuda mathayam saramani. Aduga magi awamal mana ingda asum khala matungda mathangi numitta Senjao Paiba Nupa adugi manakta Tumso beg adu puduna laami. Asum lakpana Tumso ga Senjao Paiba Nupa Paiba beg asi lawiro. Dumsu mathayam saram lagani beg asi manghibadagi. Aduga aigi awamal mana adu pibiro. Oi pidage kadai beg du pira o. Asum haiduna beg adu lawrami. Aigi beg adu di sanagi sanyai chani yaukhibani. Sidi sumnatagi sama khaktani. Aduna nange mana adu sama duna oiro. Makhatana ay piba ngammaroi. Amadu tabada nakandagi nabani ki wase ay nasaidagi tabani. Nabani police station talao. Aduga wayal asi mafam asi di lambini na wayan bay yaroi. Masi hiram laga police aduna sanagi beg adu purga satkray. Matangi numita hainakhiba police station da Tumso amadi Senjao Paiba Nupa officer aduna Kamdaubuno nawan ki wari se Tumso nang hana hayo. Sir, beg asi aina Sengniba lambida chatpada aina khunjabani. Adubu ikhang khanghaudana loudspeaker ama sizinaduna Senjao Paiba asigi sanagi beg ama tahore. Madu khunba mida mana chauna pigani haibadagi beg asi aina Senjao Paiba Nupa asida sinabani. Asi khunbagi mana asi pibiro haibada Senjao Paiba Nupa asina magi beg adu sanagi sanyai chani yauki hai. Adubu beg asida di sumnagi
ꯆꯥꯝꯃ ꯈꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯁꯥꯔ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯁꯨꯃꯇꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯥꯏ ꯆꯥꯝꯃ ꯈꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯆꯨꯝꯕ꯭ꯔꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ? ꯇꯣꯝꯆꯧꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯅꯪ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯅꯪ ꯑꯃꯨꯛ ꯍꯥꯏꯔꯛꯎ꯫ ꯆꯨꯝꯃꯤ ꯁꯥꯔ, ꯑꯩꯒꯤꯗꯤ ꯁꯅꯥꯒꯤ ꯁꯦꯟꯌꯥꯏ 200 ꯌꯥꯎꯕꯅꯤ꯫ ꯃꯥꯅ ꯄꯤꯔꯛꯏꯕ ꯑꯁꯤꯗꯤ ꯁꯨꯃꯇꯒꯤ 100 ꯈꯛꯇꯅꯤ꯫ ꯃꯥꯅ 100 ꯂꯧꯕꯤꯈ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯅꯥ ꯑꯗꯨ ꯄꯤꯗꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯠꯍꯧꯔꯤꯕ 100 ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥ ꯑꯣꯏꯔꯣ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯃꯥ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏ꯫ ꯅꯕꯥꯅꯤꯒꯤ ꯋꯥ ꯑꯁꯤ ꯑꯩ ꯇꯥꯔꯦ, ꯑꯩꯅ ꯃꯨꯟꯅ ꯈꯜꯂꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ, ꯅꯪꯒꯤ ꯕꯦꯒꯇꯨ ꯁꯅꯥꯒꯤ ꯁꯦꯟꯌꯥꯏ 200 ꯌꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯁꯤꯗꯤ 100 ꯈꯛꯇꯪ ꯌꯥꯎꯔꯕꯅꯤꯅ ꯕꯦꯒ ꯑꯁꯤ ꯅꯪꯒꯤ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯕꯦꯒ ꯑꯁꯤꯗꯤ ꯇꯣꯝꯆꯧꯒꯤ ꯕꯦꯒ ꯑꯣꯏꯔꯅꯤ꯫ ꯕꯦꯒ ꯑꯗꯨ ꯇꯣꯝꯆꯧꯗ ꯄꯤꯈ꯭ꯔꯣ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯋꯥꯌꯦꯜꯂꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯇꯣꯝꯆꯧꯅ ꯕꯦꯒ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯥꯝ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯇꯥꯍꯧꯔꯤꯕ ꯕꯦꯒ ꯑꯗꯨ ꯄꯨꯃꯥꯡ ꯃꯥꯡꯗꯨꯅ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯈꯤ꯫